ꯊꯥꯏꯅꯗꯣ ꯄꯤꯛꯏꯉꯩꯗ ꯑꯩꯁꯦ ꯌꯥꯝꯅ ꯁ꯭ꯀꯨꯜ ꯂꯥꯏꯐꯇ ꯖꯒꯣꯏꯁꯦ ꯁꯥꯖꯔꯛꯑꯦꯕ ꯖꯒꯣꯏ ꯏꯁꯩ ꯑꯁꯤꯁꯦ ꯌꯥꯝ ꯄꯥꯝꯖꯩꯑꯕ ꯄꯤꯛꯏꯉꯩꯗ ꯑꯩꯅ ꯕꯣꯂꯤꯋꯨꯗꯀꯤ ꯐꯤल्म ꯁ꯭ꯇꯥꯔꯒꯁꯦ ꯑꯣꯏꯅꯤꯡꯉꯤꯅꯦꯕ ꯂꯥꯏꯕꯛꯁꯤꯅ ꯊꯤꯕꯩ ꯃꯔꯝꯅ ꯉꯥ ꯐꯥꯕ ꯁꯅꯝꯕꯒꯤ ꯅꯨꯄꯤ ꯉꯥ ꯂꯧꯅ ꯂꯩꯔꯦꯕ ꯉꯥꯃꯨ ꯈꯔ ꯂꯧ ꯎꯀꯥꯕꯤ ꯈꯔ ꯂꯧ ꯈꯔ ꯌꯣꯟꯊꯣꯛ ꯂꯀ꯭ꯔꯥ ꯈꯔ ꯄꯤꯖ ꯇꯧꯅ ꯈꯪꯉꯕꯣ ꯑꯩꯈꯣꯏꯁꯦ ꯐꯤꯂꯝ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯗꯒꯤ ꯇꯧꯔꯛꯄꯅꯦꯕꯀꯣ ꯑꯗꯣ ꯏꯆꯦꯁꯦ ꯑꯦꯜꯕꯥꯝ ꯑꯃꯈꯛ ꯀꯨꯝꯍꯟꯒꯦꯅꯀꯣ ꯁꯤꯔꯁꯨ ꯌꯥꯔꯦꯅ ꯑꯦꯜꯕꯥꯝꯗꯤ ꯃꯃꯤꯡꯅꯦꯕ ꯁꯤꯔꯁꯨ ꯌꯥꯔꯦ ꯃꯃꯤꯡꯅꯦꯕꯀꯣ ꯇꯥꯏꯇꯜ ꯁꯤꯔꯁꯨ ꯌꯥꯔꯦ ꯑꯗꯣ ꯏꯆꯦꯁꯦ ꯑꯩꯈꯣꯏꯗ ꯑꯦꯛꯇꯔ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯑꯕꯦꯂꯦꯕꯜ ꯂꯩꯅꯦꯕꯀꯣ ꯑꯗꯣ ꯃꯅꯤꯄꯨꯔ ꯑꯦꯛꯇꯔꯗ ꯑꯩꯈꯣꯏ ꯏꯆꯦ ꯍꯣꯏꯒꯤ ꯂꯦꯡꯒꯥꯗ ꯄꯨꯝꯅꯃꯛꯇꯒꯤ ꯏꯆꯦꯅ ꯄꯥꯝꯕ ꯑꯦꯛꯇꯔꯁꯦ ꯀꯅꯥꯅꯣ ꯐꯤꯂꯝ ꯑꯦꯛꯇꯔꯁꯦ Camera, rolling. 1, 2, 3, 4, cut! ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯇꯁꯦꯡꯅ ꯃꯌꯥꯝ ꯇꯥꯏꯇꯜꯒ ꯊꯝꯅꯦꯜꯒ ꯌꯦꯡꯉ ꯈꯪꯉꯝꯃꯅꯤ ꯃꯌꯥꯝ ꯀꯔꯝꯕ ꯚꯤꯗꯤꯑꯣ ꯑꯣꯏꯗꯣꯏꯅꯣ ꯀꯃꯥꯏꯅ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏ ꯀꯥꯟꯗꯀꯣ ꯑꯩ ꯁꯨꯃꯥꯏꯅ ꯀꯣꯜ ꯄ꯭ꯔꯦꯡ ꯑꯗꯨꯒ ꯄ꯭ꯔꯦꯡꯒꯁꯦ ꯑꯩꯈꯣꯏ ꯇꯧꯗꯕ ꯑꯩ ꯀꯨꯏꯔꯦꯕ ꯇꯁꯦꯡꯅ ꯀꯨꯏꯔꯦꯕꯀꯣ ꯑꯩ ꯍꯟꯗꯛ ꯊꯕꯛ ꯁꯣꯟ ꯌꯥꯝ ꯆꯤꯡꯒꯜꯂꯦꯕꯀꯣ ꯑꯗꯨꯗꯒꯤꯗꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯊꯤꯅ ꯑꯩꯈꯣꯏ ꯐꯥꯎꯔꯕ ꯑꯩꯈꯣꯏ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯋꯥꯟ ꯑꯦꯟ ꯑꯣꯟꯂꯤ ꯑꯩꯈꯣꯏꯒꯤ ꯑꯅꯤꯇꯥꯗꯤ ꯈꯪꯉꯝꯃꯅꯤꯀꯣ ꯃꯌꯥꯝ ꯈꯪꯗ꯭ꯔꯥ ꯈꯪꯉꯦ ꯑꯣꯕꯤꯌꯁꯂꯤ ꯈꯪꯉꯝꯒꯅꯦꯕꯀꯣ ꯑꯩꯈꯣꯏ ꯑꯅꯤꯇꯥꯗ ꯀꯣꯜ ꯄ꯭ꯔꯦꯡ ꯇꯧꯒꯦ ꯇꯧꯕꯅꯤ ꯀꯣꯜ ꯄ꯭ꯔꯦꯡꯁꯦ ꯀꯃꯥꯏꯅ ꯍꯥꯏ ꯀꯥꯟꯗ ꯀꯣꯜ ꯄ꯭ꯔꯦꯡꯁꯦ ꯇꯧꯁꯜꯂꯒ ꯑꯩꯁꯦ ꯃꯅꯤꯄꯨꯔꯗꯒꯤꯅꯤ ꯑꯗꯣ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯒꯤ ꯀꯩꯅꯣꯝꯗꯒꯤ ꯇꯧꯔꯛꯄꯅꯤ ꯑꯗꯣ ꯑꯅꯤꯇꯥꯁꯦ ꯍꯤꯔꯣꯅꯤꯁꯦ ꯀꯨꯝꯍꯟꯒꯦ ꯑꯦꯜꯕꯥꯝꯗ ꯂꯧꯒꯦ ꯇꯧꯕꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯦ ꯇꯧꯔꯦ ꯃꯥꯏ ꯔꯤꯌꯦꯛꯁꯟꯗꯣ ꯀꯃꯥꯏꯅ ꯑꯣꯏ ꯌꯦꯡꯁꯦꯕ ꯑꯗꯨ ꯂꯣꯏꯔꯒ ꯑꯦꯛꯇꯔ ꯃꯌꯥꯝ ꯑꯕꯦꯂꯦꯕꯜ ꯂꯩ ꯀꯔꯝꯕ ꯑꯦꯛꯇꯔꯒ ꯍꯤꯔꯣ ꯀꯨꯝꯅꯤꯡꯒꯦ ꯀꯥꯏꯅꯒ ꯇꯧꯔꯒ ꯑꯗꯨꯒ ꯈꯥꯏꯌꯟꯒꯦ ꯇꯧꯕꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨ ꯃꯌꯥꯝ ꯀꯨꯏꯊꯗꯕꯤꯗ ꯍꯧꯔꯁꯤ ꯌꯦꯡꯉꯁꯤ ꯑꯅꯤꯇꯥꯗ ꯀꯣꯜ ꯇꯧꯔꯁꯤ ꯃꯆꯤꯟꯗꯤ ꯈꯔ ꯀꯟꯕꯅꯤ ꯀꯩ ꯍꯥꯏꯗꯣꯏꯕ ꯈꯪꯗꯦ चंगे नंबर उलरोगे चंगे अनीता थांगती नहीं हेलो के हेलो कनो हेलो ताब्रो से दो मणिपुर दई तोरकनेबा इम्फाल दगी मयांग इम्फाल दगी मयांग इम्फाल दगी ꯃꯌꯥꯡ ꯏꯝꯐꯥꯜ ꯍꯥꯏꯕꯨ ꯀꯗꯥꯋꯥꯏꯅꯣ मणिपुर दनेबको अदो से फोन चंगिसे अखोइगी फेसबुक ता यामना वीडियो सेमबा त्रिपुरा की मसक फजबी अनीता दो नत्रो मसक फजबी अनीता दो नत्रो कनो वीडियो सेमबा फेसबुक ता ꯑꯩꯕꯨ ꯃꯁꯛ ꯐꯖꯕꯤꯒ ꯍꯥꯏꯌꯦ ꯖꯥꯠꯂꯣ ꯍꯣꯏꯅꯦ ꯐꯖꯕꯤꯗꯨꯅꯤꯅꯦ नंग मसक फजैदुदी ꯅꯪꯒ ꯇꯧꯔꯛꯀꯅꯨꯅꯦ ꯏꯕꯣꯒ ꯀꯩꯅꯣ ꯀꯧꯔꯨꯅꯦ ꯅꯪꯕꯨ इबो के 이보가 이니에라 이벤더우라 아마디 하려우더나 얘라 나하러 너희 우십답을 알고 난가 떨어거라 이보 आई लान करे इचे कौरगे दुदी 얘 कौरदी ꯌꯥꯝ ꯐꯩꯅꯦ 하나 하나 와칼도 라이더나 कई हाइनिंगे इचे आईदो इचेगा नहानेगी वारी साना लेनिंगबा हाइदि साना निंगबा तो ngasi di tanda yam chare iche number se yang wala phangmane ba कदाई ये फंगी मोने ई नंबर से अस फंगी में मिंगोंदा की पैसा पीरे लई रिबे अदु लगे इचे होदी फावनी नंबर का से पप्पा का पीओ यादी माय बे मा पैसा पीरगा लई रिबा होय लुपा चंगा पीरे लई रि में इचे की नंबर से आई नंबर से सेल दा लाबो आई सिबो खंगदे आदि इचे होना बु सुदाम दिमान लई हबने आइबो खंगदे याम लई दुदी इचे होदी मसंग म तौसु फजे याम सु फावनी न बको अस नंगना दु हारे दई वांधा दोरे इबुंगो नचे वांधा दोरे ने अदो नती छलांग दा पान बा तंगम देने पांगिनो सिलाइनी पांगिनो अदो इचे कैनो मांगे तवने हायो इचे सु याम फजे से करी चागे नती पालू का भी चाहिए सॉरी आई कैन नो करे करेगी नो इमे पालू का भी जिबु कोई तबंग मिना ताना द्रबाई के हो आई दो ngara machine puna chakaraga nga do pharak tre ngabu ओ aduna ne mai sambun do bada ngarang ne nga mayam do lon labuk te chien khare ai aduna paluka bi chawai na ngati thambira me paluka bi ani ka इबाई दो संबु सु पुन माले ना पुली sambuna choba ma puli मांगना नोंथी मंगबगा अखोइगी मागी कारेन nga फाना बे दे चप्पा चली कदाई nga फाइना माई दो leye akoi
ꯑꯩꯈꯣꯏꯒꯤꯗꯤ ꯐꯤꯁꯥꯔꯤꯁꯨ ꯂꯩ ꯂꯧꯕꯨꯛꯁꯨ ꯂꯩ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯂꯧꯕꯨꯛꯁꯨ ꯂꯣꯏꯅ ꯃꯉꯣꯟꯗ ꯃꯁꯛ ꯈꯪꯉꯤ ꯁꯅꯝꯕ ꯍꯥꯏꯔꯗꯤ ꯁꯅꯝꯕ ꯍꯥꯏꯅ ꯃꯁꯛ ꯈꯪꯉꯤ ꯑꯗꯣ ꯏꯆꯦꯁꯦ ꯌꯥꯝ ꯀꯦꯕꯁꯨ ꯍꯩ ꯁꯛꯁꯨ ꯌꯥꯝ ꯐꯖꯩ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯁꯤꯕꯣ ꯅꯠꯇꯦꯁꯦ ꯂꯣꯏꯅ ꯍꯩꯌꯦꯕꯀꯣ ꯀꯦꯕꯁꯨ ꯍꯩ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯕꯁꯨ ꯍꯩ ꯂꯣꯏꯅ ꯍꯩ ꯅꯕꯥꯏꯁꯦ ꯆꯨꯁ ꯇꯧꯕꯗ ꯈꯛꯇꯪ ꯂꯣꯡꯉꯣꯁꯦ ꯑꯗꯨꯇꯅꯤ ꯑꯗꯣ ꯏꯆꯦ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨꯝ ꯈꯇꯪ ꯄꯔꯁꯅꯦꯜ ꯑꯣꯏꯅ ꯈꯇꯪ ꯍꯪꯉꯛꯀꯦ ꯁꯥꯎꯒꯗ꯭ꯔꯣ ꯀꯔꯤ ꯄꯥꯔꯁꯅꯦꯜꯂꯣꯅꯦ ꯑꯩꯈꯣꯏꯒꯤ ꯏꯆꯦꯒ ꯏꯕꯥꯏꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅꯩꯌꯦꯕ ꯑꯩꯈꯣꯏꯒꯤ ꯏꯆꯦꯅꯒ ꯏꯕꯥꯏꯗꯒ ꯈꯔ ꯀꯦꯖꯕꯗꯣ ꯌꯥꯝ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯏꯆꯦꯒ ꯏꯕꯥꯏꯒ ꯑꯩꯈꯣꯏꯒꯤ ꯂꯞ ꯁ꯭ꯇꯣꯔꯤꯗꯣ ꯍꯥꯏꯐꯦꯠ ꯃꯇꯦꯛ ꯑꯃ ꯂꯤꯔꯛꯎꯅꯦ ꯀꯃꯥꯏꯅ ꯊꯨꯡꯅꯈꯤꯅꯦ ꯅꯣꯏꯁꯦ ꯂꯞ ꯁ꯭ꯇꯣꯔꯤꯁꯦ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯈꯨꯟꯗ ꯍꯥꯏꯅ ꯑꯩꯅ ꯔꯤꯜꯁ ꯌꯥꯝ ꯅꯝꯗ꯭ꯔꯣ ꯑꯗꯨꯏ ꯐꯤꯂꯝꯗꯣ ꯌꯦꯡꯉꯒꯅꯤꯅꯦ ꯀꯔꯤ ꯌꯥꯏꯁ꯭ꯀꯨꯜ ꯄꯥꯈꯪ ꯑꯉꯧꯕ ꯑꯗꯨꯅꯤꯅꯦ ꯇꯧꯔꯤꯁꯦ ꯏꯕꯥꯏꯁꯦ ꯄꯥꯇꯤꯡꯗꯅ ꯂꯩꯀꯥꯏꯗ ꯁꯨꯝ ꯂꯩꯒꯦꯅ ꯈꯪꯉꯕꯣ ꯆꯦꯡ ꯆꯔꯥꯗꯣ ꯂꯩꯇ꯭ꯔꯒꯁꯨ ꯏꯄꯥꯝꯗ ꯕꯖꯥꯔꯒꯤ ꯈꯥꯎꯗꯣ ꯄꯥꯏꯔꯒ ꯆꯦꯜꯂꯦꯗꯅ ꯀꯥꯟꯅꯗ꯭ꯔꯣꯗꯣ ꯀꯥꯟꯅꯩ ꯂꯝ ꯂꯥꯞꯅ ꯆꯠꯂꯗꯤ ꯍꯦꯛꯇ ꯏꯄꯥꯝ ꯍꯥꯏꯗꯣ ꯆꯠꯄ ꯐꯪꯕ꯭ꯔꯣ ꯍꯣꯏ ꯆꯨꯝꯃꯤꯅꯦ ꯑꯗꯨꯒꯤꯗꯨꯅꯦ ꯑꯗ ꯍꯦꯟꯅ ꯅꯛꯇꯛ ꯇꯧꯕ ꯑꯗꯨꯅ ꯉꯥꯁꯨ ꯂꯩꯅꯦ ꯑꯗꯩ ꯄꯩꯁꯥꯁꯨ ꯇꯤꯡꯗꯕ ꯌꯥꯝ ꯒꯥꯔꯤ ꯅꯨꯡꯉꯥꯏ ꯑꯃ ꯂꯩꯔꯝꯃꯤꯌꯦ ꯅꯕꯥꯏꯒꯤ ꯊꯩꯅꯒꯤ ꯈꯪꯉꯕꯣ ꯑꯩꯈꯣꯏꯒꯤ ꯇꯥꯇꯥ ꯃꯦꯖꯤꯛ ꯍꯥꯏꯗꯣ ꯑꯉꯥꯡꯕꯗꯣ ꯑꯗꯨꯗꯣ ꯎꯕꯗ ꯅꯆꯦꯁꯦ ꯍꯦꯛꯇ ꯄꯨꯡꯉꯥꯎꯇ ꯉꯥꯎꯕꯅꯦꯕ ꯒꯥꯔꯤꯗ ꯇꯥꯇꯥ ꯃꯦꯖꯤꯛꯇ ꯉꯥꯎꯔꯤꯅꯦꯕ ꯏꯆꯦꯁꯦ ꯅꯨꯡꯉꯥꯏꯅ ꯃꯍꯥꯔꯥꯅꯤ ꯁꯥꯅ ꯂꯩꯗꯣꯔꯤꯅ ꯅꯆꯦꯁꯦ ꯍꯦꯛꯇ ꯂꯥꯛꯄꯅꯤꯗꯅ ꯑꯗꯨꯗꯒꯤꯗꯤ ꯏꯆꯥꯁꯦ ꯑꯃ ꯌꯥꯎꯔꯒ ꯅꯕꯥꯏꯁꯦ ꯒꯥꯔꯤꯗꯣ ꯊꯧꯅꯤꯡꯗ꯭ꯔꯦ ꯀꯤꯖꯩ ꯍꯥꯏꯌꯦ ꯌꯣꯟꯊꯣꯛꯈ꯭ꯔꯦ ꯒꯥꯔꯤꯒ ꯂꯣꯏ ꯄꯥꯏꯍꯦ ꯑꯗꯨꯒ ꯅꯆꯦꯁꯦ ꯒ꯭ꯌꯥꯟꯁꯦ ꯈꯪꯇꯥ ꯇꯥꯔꯦ ꯏꯁ ꯀꯥꯟꯅꯄꯣꯠ ꯅꯠꯇꯦꯍꯦ ꯅꯨꯄꯥ ꯑꯩꯁꯦ ꯕꯥꯏꯛ ꯒꯥꯔꯤꯁꯦꯅ ꯄꯥꯝꯃꯣꯏꯗꯕꯅꯤꯅꯦ ꯅꯨꯡꯁꯤꯅꯔꯣꯏꯗꯕꯅꯤꯅꯦ ꯃꯒꯨꯟꯗꯣ ꯑꯗ ꯃꯥꯏ ꯃꯒꯨꯟꯗꯨꯗꯤꯅꯦ ꯂꯩꯁꯥꯔꯤꯉꯩꯗ ꯑꯩ ꯈꯪꯗꯦ ꯉꯥ ꯐꯥꯏ ꯍꯥꯏꯗꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯅꯛꯅ ꯈꯨꯟ ꯑꯃꯗ ꯂꯩꯔꯁꯨ ꯈꯪꯗꯦꯕ ꯈꯪꯉꯕꯣ ꯍꯣ ꯑꯗꯨꯗꯩꯗꯤ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟꯁꯦ ꯈꯪꯇꯥ ꯇꯥꯔꯦ ꯐꯔꯦ ꯏꯁꯣꯔꯅ ꯑꯗꯨꯝ ꯁꯤꯟꯕꯤꯔꯤꯃꯦꯅ ꯅꯆꯦꯁꯦ ꯑꯗꯨꯝ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯩꯔꯤꯑꯕ ꯑꯗꯣ ꯍꯧꯖꯤꯛꯀꯥꯁꯦ ꯑꯩꯈꯣꯏꯒꯤ ꯁꯛ ꯐꯖꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯏꯆꯦ ꯍꯣꯏꯒꯤ ꯂꯦꯡꯒꯥ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯁꯔꯀꯥꯔ ꯊꯕꯛ ꯇꯧꯕ ꯒꯥꯔꯤ ꯑꯇꯥꯡꯕ ꯕꯔꯃꯥꯒ ꯊꯧꯕ ꯏꯆꯦꯗꯒ ꯂꯨꯍꯣꯡꯉꯁꯤꯒꯗꯤ ꯍꯧꯔꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯏꯆꯦ ꯑꯗꯨꯗꯤ ꯑꯩ ꯈꯟꯖꯗ꯭ꯔꯦꯗ ꯑꯗꯨꯗꯤ ꯑꯩ ꯁꯝꯕꯨꯟ ꯇꯥꯕꯁꯤꯅ ꯐꯩꯌꯦꯅ ꯈꯜꯂꯦ ꯌꯥꯝ ꯆꯥꯃꯤꯟꯅꯗ꯭ꯔꯁꯨ ꯁꯃꯨꯟ ꯐꯥꯕꯗ ꯂꯣꯏꯖꯔꯦꯕ ꯁꯝꯕꯨꯟ ꯇꯥꯕꯁꯤꯅ ꯂꯣꯏꯖꯔꯦꯕ ꯑꯗꯨꯅ ꯑꯩ ꯑꯗꯨꯒꯗꯣ ꯄꯥꯝꯖꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯈꯪꯕꯣ ꯁꯝꯕꯨꯟ ꯇꯥꯕꯁꯤꯁꯨ ꯃꯒꯨꯟ ꯂꯩꯌꯦ ꯑꯁꯤꯒ ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛꯇ ꯂꯝ ꯈꯔ ꯂꯩꯌꯦ ꯑꯗꯨꯁꯨꯅꯦ ꯁꯨꯝ ꯇꯥꯕꯕꯨ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯤꯄꯨꯔꯥ ꯀꯣꯏꯂꯥꯁꯍꯣꯔꯁꯤꯗꯅꯦ ꯏꯌꯥꯔꯐꯤꯜ ꯂꯧꯗꯣꯔꯤ ꯍꯥꯏꯌꯦ ꯑꯗꯣ ꯑꯦꯌꯥꯔꯄꯣꯔꯠꯅ ꯂꯧꯔꯗꯤ ꯁꯃꯨꯟ ꯇꯥꯕꯁꯦ ꯀꯔꯣꯔꯄꯇꯤ ꯑꯣꯟꯗꯣꯏꯕ ꯆꯨꯝꯃꯤꯅꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯕꯥꯏꯅ ꯉꯥ ꯐꯥꯕ ꯍꯦꯛ ꯆꯠꯂꯤꯕ ꯃꯐꯝꯗꯣ ꯀꯩꯒꯨꯝꯕ ꯏꯌꯥꯔꯄꯣꯔꯠ ꯂꯥꯛꯇꯥꯔꯒꯗꯤ ꯇ꯭ꯔꯤꯄꯨꯔꯥꯗ ꯑꯗꯨꯏꯗꯤ ꯀꯔꯣꯔꯄꯇꯤ ꯑꯝꯕꯥꯅꯤꯅꯒ ꯐꯦꯟꯃꯤꯅꯦꯕꯣ ꯁꯤ ꯂꯩꯀꯥꯏ ꯄꯨꯝꯅꯃꯛꯅ ꯈꯪꯅ ꯂꯣꯏꯔꯝꯃꯦꯕ ꯑꯗꯨ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯏꯀꯨꯕꯣꯛꯇꯣ ꯅꯕꯥꯏꯒꯤ ꯃꯃꯤꯡꯗ ꯐꯖꯅ ꯆꯟꯁꯤꯟꯅ ꯊꯝꯃꯝꯃꯦꯕ ꯁꯤ ꯂꯝꯁꯦ ꯑꯦꯌꯥꯔꯄꯣꯔꯠꯅ ꯂꯥꯛꯑꯒꯅꯤ ꯁꯤꯁꯦ ꯅꯄꯥꯏꯁꯦ ꯍꯦꯛꯇ ꯑꯝꯕꯥꯅꯤꯒꯗꯣ ꯐꯦꯜ ꯍꯦꯛꯇ ꯅꯕꯥꯏꯁꯦ ꯑꯝꯕꯥꯅꯤꯗꯩ ꯍꯦꯟꯗꯣꯛꯑꯝꯃꯦꯕ ꯄꯩꯁꯥ ꯄꯥꯏꯕꯁꯦ ꯑꯗꯨꯅ ꯑꯩꯅꯅꯦ ꯑꯇꯣꯞꯄ ꯇꯥꯛꯁꯦ ꯂꯧꯅꯤꯡꯗ꯭ꯔꯕ ꯈꯪꯉꯕꯣ ꯑꯗꯣ ꯏꯆꯦ ꯍꯣꯏꯅ ꯑꯗꯨꯃꯥꯏꯅ ꯀꯔꯣꯔꯄꯇꯤ ꯑꯣꯏꯕ ꯇꯥꯔꯗꯤ ꯚꯤꯗꯤꯑꯣ ꯅꯝꯃꯔꯣꯏꯗ꯭ꯔꯣ ꯀꯩꯅꯣ ꯅꯝꯒꯅꯤꯍꯦ ꯚꯤꯗꯤꯑꯣꯅ ꯈꯔ ꯂꯛꯖꯔꯤꯌꯁ ꯂꯥꯏꯐ ꯎꯠꯇꯣꯏꯃꯤꯅ ꯃꯔꯣꯟꯒꯁꯨ ꯍꯥꯎ ꯒꯥꯏꯁꯀ ꯇꯧꯔꯛꯇꯣꯏꯅꯦꯕ ꯑꯩꯁꯨ ꯏꯆꯦꯒꯤ ꯚꯤꯗꯤꯑꯣꯗꯨꯗ ꯀꯃꯦꯟ ꯆꯪꯕꯗ ꯐꯖꯕ ꯅꯨꯡꯁꯤꯕ ꯀꯃꯦꯟ ꯑꯇ ꯂꯥꯛꯏ ꯅꯨꯡꯉꯥꯏꯅꯦ ꯑꯗꯨꯅꯤꯅꯦ ꯀꯔꯝꯕꯅꯤꯅꯦ ꯍꯥꯟꯅꯗꯤ ꯉꯥꯎꯁꯟꯅꯔꯝꯃꯤꯅ ꯅꯆꯦꯁꯦ ꯑꯗꯨꯒꯗꯤ ꯃꯌꯥꯝꯁꯤꯅ ꯑꯉꯛꯄꯁꯤꯗꯤ ꯀꯔꯤꯅꯣ ꯍꯧꯖꯤꯛꯇꯤ ꯆꯍꯤꯗꯣ ꯃꯇꯥꯡꯒ ꯆꯥꯔꯛꯇ꯭ꯔꯕꯅꯤꯅ ꯈꯤꯇꯪ ꯚꯥꯞ ꯇꯥꯁꯟꯅꯔꯦꯕ ꯑꯗꯣ ꯏꯆꯦꯁꯦ ꯍꯥꯏꯕꯤꯔꯦꯗꯅ ꯏꯆꯦꯁꯦ ꯃꯅꯤꯄꯨꯔ ꯔꯣꯝꯗꯒꯤ ꯐꯤꯂꯝ ꯀꯨꯝꯍꯟꯒꯦ ꯍꯦꯔꯣꯅꯤ ꯀꯨꯝꯍꯟꯒꯦ ꯀꯥꯏꯗꯤ ꯏꯆꯦ ꯀꯩ ꯍꯥꯏꯅꯤ ꯍꯥꯏꯔꯛꯏꯅꯦ ꯑꯗꯨꯁꯨ ꯍꯥꯏꯔꯛꯄ꯭ꯔꯣ ꯍꯥꯏꯔꯛꯏꯅꯦ ꯑꯗꯨꯁꯨ ꯀꯃꯦꯟꯠ ꯈꯔꯗ ꯍꯦꯔꯣꯅꯤ ꯀꯨꯝꯍꯟꯒꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯣ ꯑꯅꯤꯇꯥ ꯐꯤꯂꯝ ꯑꯣꯏꯅ ꯀꯨꯝꯃꯁꯤ ꯑꯗꯨꯗꯩꯗꯤ ꯅꯪꯁꯦ ꯑꯦꯛꯇꯤꯚ ꯍꯤꯔꯣꯏꯟ ꯃꯥꯜꯂꯤ ꯀꯥꯏꯅꯒꯁꯨ ꯇꯧꯔꯛꯏꯅꯦ ꯑꯗꯨꯒꯤ ꯀꯣꯃꯦꯟꯠꯁ ꯇꯧꯕꯗ ꯅꯆꯦꯗꯤꯅꯦ ꯄꯤꯁꯦ ꯇꯥꯅ ꯈꯣꯡ ꯈꯨꯠ ꯇꯤꯡꯊꯣꯛꯅ ꯀꯞꯄꯤꯃꯤꯅꯦ ꯍꯦꯔꯣꯅꯤ ꯀꯨꯝꯗꯣꯔꯦ ꯍꯥꯏꯅ ꯅꯠꯇꯦꯅꯦ ꯑꯗꯨꯒꯤꯁꯨ ꯏꯁꯇꯣꯔꯤ ꯂꯩꯅꯦ ꯅꯪꯕꯨ ꯀꯃꯥꯏꯅꯅꯣ ꯍꯥꯏꯐꯦꯠ ꯂꯤꯔꯣꯅꯦ ꯏꯁ ꯋꯥꯔꯤꯁꯦ ꯁꯥꯡꯗꯣꯔꯦꯗ ꯍꯥꯏꯐꯦꯠ ꯇꯦꯟꯖꯜꯂꯣ ꯂꯤꯊꯔꯒꯦ ꯃꯊꯪꯗꯣ ꯊꯥꯏꯅꯗꯣ ꯄꯤꯛꯏꯉꯩꯗ ꯑꯩꯁꯦ ꯌꯥꯝꯅ ꯁ꯭ꯀꯨꯜ ꯂꯥꯏꯐꯇ ꯖꯒꯣꯏꯁꯦ ꯁꯥꯖꯔꯛꯑꯦꯕ ꯖꯒꯣꯏ ꯏꯁꯩ ꯑꯁꯤꯁꯦ ꯌꯥꯝ ꯄꯥꯝꯖꯩꯑꯕ ꯄꯤꯛꯏꯉꯩꯗ ꯑꯩꯅ ꯕꯣꯂꯤꯋꯨꯗꯀꯤ ꯐꯤꯂꯝ ꯏꯁꯇꯥꯔꯒꯁꯦ ꯑꯣꯏꯅꯤꯡꯉꯤꯃꯦꯕ ꯂꯥꯏꯕꯛꯁꯤꯅ ꯊꯤꯕꯩ ꯃꯔꯝꯅ ꯉꯥ ꯐꯥꯕ ꯁꯅꯝꯕꯒꯤ ꯅꯨꯄꯤ ꯉꯥ ꯂꯧꯅ ꯂꯩꯔꯦꯕ ꯉꯥꯃꯨ ꯈꯔ ꯂꯧ ꯎꯀꯥꯕꯤ ꯈꯔ ꯂꯧ ꯈꯔ ꯌꯣꯟꯊꯣꯛ ꯀꯀꯥ ꯈꯔ ꯄꯤꯖ ꯇꯧꯅ ꯈꯪꯉꯕꯣ ꯑꯗꯨꯒꯤ ꯀꯥꯂꯤꯟꯖꯥꯗꯨꯒ ꯅꯪꯕꯨ ꯍꯤꯔꯣꯏꯟ ꯑꯣꯏꯕꯒꯤ ꯆꯥꯟꯁ ꯄꯤꯒꯦꯒ ꯍꯥꯏꯔꯗꯤ ꯑꯩꯕꯨ ꯀꯞꯅꯤꯡꯗ꯭ꯔꯅꯦ ꯆꯨꯝꯃꯤꯅꯦ
ꯀꯩꯅꯣꯒꯤ ꯏꯁꯩ ꯑꯩꯈꯣꯏ ꯅꯣꯡꯗꯝꯕ ꯍꯥꯏꯅꯒ ꯁꯛꯄ ꯏꯁꯩ ꯁꯤꯡꯒꯔꯗꯣ ꯅꯣꯡꯗꯝꯕ ꯅꯪꯒꯤ ꯍꯥꯏꯒꯨꯝꯕꯗꯣ ꯑꯗꯨꯗꯤ ꯑꯩ ꯑꯗꯨꯝ ꯏꯁꯩꯗꯨꯇ ꯇꯥꯏꯌꯦꯕꯀꯣ ꯃꯗꯨꯒꯤ ꯁꯤꯡꯒꯔꯗꯨ ꯅꯨꯄꯤꯗꯨꯅꯒ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯝꯃꯃꯤꯅꯦ ꯑꯦꯜꯕꯝ ꯑꯃ ꯀꯨꯝꯁꯤ ꯀꯥꯏꯅ ꯇꯁꯦꯡꯕꯒꯤꯅꯦ ꯃꯥꯏ ꯁꯄꯠ ꯃꯥꯏ ꯁꯄꯠ ꯁꯦꯡꯕꯩꯅꯦ ꯑꯗꯩ ꯃꯥꯅ ꯑꯩꯉꯣꯟꯗꯅꯦ ꯐꯤल्मꯗꯤ ꯀꯨꯝꯕ ꯌꯥꯔꯣꯏ ꯑꯅꯤꯇꯥ ꯅꯪ ꯂꯣꯏꯅ ꯂꯨꯛꯁꯦ ꯆꯦꯟꯖ ꯇꯧꯕꯤꯒꯦ ꯅꯪ ꯑꯦꯜꯕꯝ ꯑꯃ 5 ꯃꯤꯅꯤꯠꯀꯤ ꯀꯨꯝꯊꯣꯛꯁꯤꯒ ꯍꯥꯏꯔꯤꯅꯦꯕ ꯑꯗꯣ ꯃꯥꯅ ꯑꯗꯨ ꯍꯥꯏꯔꯛꯄꯗꯨꯒ ꯉꯥꯛꯇꯪ ꯑꯩꯁꯦ ꯋꯥꯈꯜꯁꯦ ꯚꯥꯞ ꯅꯨꯡꯉꯥꯏꯅ ꯂꯣꯏꯈ꯭ꯔꯦꯕ ꯍꯟꯗꯔꯛꯄꯗ ꯏꯆꯥ ꯑꯅꯤꯁꯦ ꯎꯕꯅꯤꯗꯅ ꯅꯣꯛꯀꯅꯨꯅꯦ ꯅꯪꯕꯨ ꯇꯥꯎꯅꯦ ꯅꯆꯦꯒꯤ ꯋꯥꯔꯤꯁꯦ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤꯁꯦ ꯇꯥꯏ ꯑꯗꯣ ꯏꯆꯥ ꯑꯅꯤꯁꯦ ꯎꯕꯁꯦ ꯃꯆꯤꯟ ꯈꯨꯀꯟꯕꯅꯦ ꯑꯩꯅ ꯉꯥꯡꯕꯒ ꯄꯤꯗꯦ ꯑꯩꯁꯦ ꯌꯥꯝꯅ ꯍꯤꯔꯣꯏꯟꯒ ꯄꯥꯖꯥꯄꯣ ꯅꯠꯇꯦ ꯏꯆꯥ ꯑꯅꯤꯁꯦ ꯂꯥꯏꯔꯤꯛꯇꯒ 00 ꯐꯪꯉꯗꯤ ꯀꯩꯗꯧꯕ ꯍꯥꯏꯅ ꯑꯩꯁꯦ ꯍꯟꯊꯔꯦꯕ ꯑꯗꯨꯗꯩ ꯃꯣꯏꯗꯣ ꯍꯥꯏꯗꯣꯛꯈ꯭ꯔꯦꯕ ꯑꯩ ꯑꯗꯨꯝ ꯃꯄꯥꯟꯁꯤꯗ ꯑꯩꯒꯤ ꯁꯪꯁꯥꯔꯁꯤꯗ ꯑꯗꯨꯒ ꯌꯥꯔꯣꯏꯗ ꯑꯩꯅ ꯉꯥꯎꯁꯟꯅꯅ ꯚꯤꯗꯤꯑꯣ ꯈꯔ ꯁꯦꯝꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯂꯩꯁꯦ ꯑꯁꯤꯅ ꯐꯩꯌꯦꯅ ꯁꯨꯝ ꯍꯥꯏꯔꯦꯕ ꯁꯤꯅꯦ ꯑꯩ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤ ꯑꯗꯩ ꯑꯃꯨꯛ ꯀꯔꯤ ꯍꯪꯅꯤꯡꯉꯤꯒꯦ ꯅꯪꯕꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯆꯦꯒ ꯋꯥꯔꯤ ꯁꯥꯟꯅ ꯐꯪꯕꯁꯦ ꯑꯩꯈꯣꯏ ꯃꯃꯥ ꯄꯄꯥꯁꯨ ꯏꯆꯦꯒꯤ ꯚꯤꯗꯤꯑꯣ ꯌꯥꯝ ꯌꯦꯡꯉꯤ ꯐꯖꯕ ꯗꯥꯟꯁ ꯇꯧꯕꯗꯣ ꯅꯤꯅꯦꯗꯣ ꯃꯥꯃꯣꯗꯣ ꯑꯩꯅ ꯈꯨꯔꯨꯝꯃꯩ ꯍꯥꯏꯌꯨ ꯂꯥꯞꯅ ꯇꯣꯅ ꯕꯣꯔꯗꯣ ꯑꯐꯕ ꯃꯌꯥꯝ ꯄꯤꯔꯛꯑꯣ ꯍꯥꯏꯌꯨ ꯅꯆꯦꯗ ꯅꯆꯦꯗ ꯅꯠꯇꯅꯅꯦ ꯃꯁꯨ ꯑꯅꯤꯁꯤꯁꯨ ꯐꯖꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯅꯕ ꯑꯩꯅ ꯕꯣꯔ ꯄꯤꯔꯛꯑꯣ ꯍꯥꯏꯌꯨꯀꯣ ꯍꯣ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯗꯤ ꯅꯣꯏꯗ ꯊꯨꯡꯉꯔꯅꯤ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯃꯔꯤꯁꯦ ꯊꯣꯛꯑꯝꯃꯤꯅ ꯈꯪꯉꯕꯣ ꯂꯥꯛꯑꯣ ꯃꯌꯥꯡ ꯏꯝꯐꯥꯜ ꯀꯣꯏꯔꯣ ꯃꯌꯥꯡ ꯇꯤꯀꯦꯠ ꯀꯛꯄꯗ ꯈꯛꯇꯪ ꯕꯦꯔꯥ ꯇꯥꯗꯣꯏꯕ ꯀꯩꯅꯣꯝ ꯃꯌꯥꯡ ꯏꯝꯐꯥꯜ ꯂꯩ ꯇꯥꯔꯤꯅ ꯎꯔꯤꯄꯣꯛ ꯀꯛꯆꯤꯡ ꯀꯗꯥꯏꯗ ꯑꯗꯨꯝ ꯇꯥꯔꯦ ꯃꯤ ꯃꯌꯥꯝꯅ ꯀꯣꯜ ꯇꯧꯋꯦ ꯃꯌꯥꯡ ꯏꯝꯐꯥꯜ ꯁ꯭ꯇꯦꯠ ꯇꯥꯖꯗ꯭ꯔꯤꯅꯣ ꯂꯩ ꯃꯌꯥꯡ ꯏꯝꯐꯥꯜ ꯂꯩꯁꯦ ꯃꯌꯥꯡ ꯂꯩꯇꯦ ꯃꯩꯇꯩ ꯉꯥꯛꯇꯅꯤ ꯑꯗꯣ ꯃꯐꯝꯁꯦ ꯃꯌꯥꯡ ꯏꯝꯐꯥꯜ ꯂꯩ ꯃꯌꯥꯡ ꯏꯝꯐꯥꯜ ꯂꯩ ꯌꯦꯡ ꯇꯥꯔꯗꯤ ꯃꯣꯏ ꯁꯥꯎ ꯂꯥꯛꯑꯒ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯣ ꯃꯌꯥꯡ ꯏꯝꯐꯥꯜꯗ ꯍꯣꯏ ꯑꯗꯣ ꯏꯆꯦꯅꯒ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯗꯒ ꯃꯦꯀꯞꯀ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯀꯔꯤꯕ ꯍꯥꯃꯨꯛꯀ ꯇꯩꯁꯜꯂꯒ ꯑꯩꯈꯣꯏꯒꯤ ꯀꯦꯊꯕꯗꯣ ꯑꯗꯨꯗꯤ ꯊꯥꯏꯅꯩꯅꯦ ꯅꯪ ꯁꯤꯃꯒ ꯍꯥꯟꯅꯩ ꯋꯥꯔꯤꯗꯣ ꯍꯥꯏꯔꯛꯀꯅꯨ ꯏꯀꯥꯏꯖꯩꯅꯦ ꯑꯐꯕ ꯐꯖꯕꯗꯣ ꯍꯥꯏꯔꯛꯎꯅꯦ ꯇꯁꯦꯡꯅ ꯑꯩ ꯉꯁꯤ ꯏꯆꯦꯗ ꯀꯣꯜ ꯇꯧꯔꯛꯄꯁꯦ ꯑꯩꯈꯣꯏꯁꯦ ꯐꯤꯂꯝ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯗꯒꯤ ꯇꯧꯔꯛꯄꯅꯦꯕꯀꯣ ꯑꯗꯣ ꯏꯆꯦꯁꯦ ꯑꯦꯜꯕꯥꯝ ꯑꯃꯈꯛ ꯀꯨꯝꯍꯟꯒꯦꯅꯀꯣ ꯁꯤꯔꯁꯨ ꯌꯥꯔꯦꯅ ꯑꯦꯜꯕꯥꯝꯗꯤ ꯃꯃꯤꯡꯅꯦꯕ ꯁꯤꯔꯁꯨ ꯌꯥꯔꯦ ꯃꯃꯤꯡꯅꯦꯕꯀꯣ ꯇꯥꯏꯇꯜ ꯁꯤꯔꯁꯨ ꯌꯥꯔꯦ ꯑꯗꯣ ꯏꯆꯦꯁꯦ ꯑꯩꯈꯣꯏꯗ ꯑꯦꯛꯇꯔ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯑꯕꯦꯂꯦꯕꯜ ꯂꯩꯅꯦꯕꯀꯣ ꯑꯗꯣ ꯃꯅꯤꯄꯨꯔ ꯑꯦꯛꯇꯔꯗ ꯑꯩꯈꯣꯏ ꯏꯆꯦ ꯍꯣꯏꯒꯤ ꯂꯦꯡꯒꯥꯗ ꯄꯨꯝꯅꯃꯛꯇꯒꯤ ꯏꯆꯦꯅ ꯄꯥꯝꯕ ꯑꯦꯛꯇꯔꯁꯦ ꯀꯅꯥꯅꯣ ꯐꯤꯂꯝ ꯑꯦꯛꯇꯔꯁꯦ ꯀꯥꯏꯀꯨ ꯌꯥꯕꯨꯡ ꯀꯥꯏꯀꯨ ꯑꯗꯨꯗꯤ ꯑꯩ ꯅꯨꯡꯁꯤꯕꯅ ꯊꯋꯥꯏꯅꯦ ꯑꯩ ꯊꯥꯏꯅꯗꯒꯤꯅꯦ ꯑꯩꯅ ꯄꯤꯛꯏꯉꯩꯗꯩꯅꯦ ꯑꯩꯅ ꯑꯩꯈꯣꯏ ꯏꯄꯟꯒꯤ ꯃꯆꯥꯅꯨꯄꯥ ꯇꯥꯆꯧꯗꯣ ꯃꯥ ꯃꯅꯤꯄꯨꯔ ꯅꯨꯄꯤ ꯂꯧꯏ ꯍꯥꯏꯕ ꯑꯩꯈꯣꯏ ꯏꯅꯝꯃꯛꯁꯦ ꯑꯩꯈꯣꯏ ꯏꯅꯝꯃꯛꯁꯤꯒ ꯍꯥꯏꯅꯤ ꯑꯩꯅ ꯂꯩꯁꯥꯔꯤꯉꯩꯗ ꯏꯅꯝꯃ ꯑꯩꯅꯦ ꯀꯥꯏꯀꯨꯗꯨꯒ ꯂꯨꯍꯣꯡꯕꯤꯌꯨꯅꯦ ꯃꯥ ꯃꯇꯨ ꯂꯩꯒꯦ ꯃꯥꯏ ꯅꯨꯄꯤ ꯂꯩꯒꯦ ꯌꯥꯕꯨꯡ ꯀꯥꯏꯀꯨ ꯂꯣꯏꯔꯦ ꯄꯥꯟꯖꯒꯦꯅ ꯌꯥꯝ ꯍꯥꯏꯔꯛꯑꯦ ꯇꯧꯕꯗꯤ ꯍꯧꯖꯤꯛ ꯑꯍꯟ ꯑꯣꯏꯔꯦ ꯃꯥꯅꯕꯨ ꯈꯔ ꯑꯩꯉꯣꯟꯗ ꯑꯍꯟ ꯑꯣꯏꯔꯦꯗ ꯍꯣꯏ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯦꯜꯕꯥꯝꯁꯦ ꯁꯤꯔꯁꯨ ꯌꯥꯔꯦ ꯍꯥꯏꯕ ꯑꯦꯜꯕꯥꯝꯁꯤꯗ ꯌꯥꯕꯨꯡ ꯀꯥꯏꯀꯨꯒ ꯑꯣꯏꯅ ꯀꯨꯝꯃꯣꯕꯀꯣ ꯑꯩꯈꯣꯏ ꯌꯥꯕꯨꯡ ꯀꯥꯏꯀꯨꯗ ꯐꯖꯅ ꯌꯥꯅꯕ ꯍꯥꯏꯔꯦꯒꯕ ꯑꯗꯣ ꯏꯁꯇꯣꯔꯤꯁꯦ ꯍꯥꯏꯐꯦꯠ ꯂꯤꯖꯒꯦꯕꯀꯣ ꯏꯁꯇꯣꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯁꯦ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯏꯆꯦꯅꯒ ꯐꯖꯅ ꯀꯦꯔꯒ ꯑꯩꯈꯣꯏꯒꯤ ꯁꯅꯥꯕꯨꯟ ꯑꯃ ꯈ꯭ꯋꯥꯡꯗ ꯌꯦꯞꯁꯜꯂꯦ ꯍꯥꯏꯔꯒ ꯎ ꯃꯈꯣꯡꯗꯒꯤ ꯅꯥꯟꯅꯒ ꯇꯧꯔꯒ ꯗ꯭ꯔꯣꯟꯗꯒꯤ ꯁꯤꯅꯦꯃꯦꯇꯤꯛ ꯁꯣꯠꯀ ꯀꯥꯞꯄꯛꯇꯣꯏꯅꯦꯕꯀꯣ ꯀꯥꯞꯄ ꯑꯗꯨꯂꯒ ꯑꯩꯈꯣꯏꯒꯤ ꯌꯥꯕꯨꯡ ꯀꯥꯏꯀꯨꯅꯒ ꯀꯟꯅꯒ ꯑꯩꯈꯣꯏꯒꯤ ꯕꯔꯅꯥꯁꯦ ꯊꯧꯔ ꯂꯥꯛꯑꯒ ꯏꯆꯦꯗ ꯊꯣꯝꯗꯩ ꯇꯧꯗꯣꯏꯅꯦꯕ ꯁꯣꯏꯗꯅꯀꯣ ꯑꯗꯨꯗꯒꯤ ꯏꯆꯦꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤꯈꯔ ꯈꯨꯜꯂꯛꯀꯤꯅꯤꯅ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯌꯥꯕꯨꯡ ꯀꯥꯏꯀꯨꯁꯤꯅꯈꯔ ꯏꯝꯐꯥꯜ ꯃꯆꯥꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯂꯥꯛꯄꯁꯦ ꯊꯣꯝꯗ ꯇꯧꯕꯗꯨꯗ ꯑꯗꯨꯂꯒ ꯏꯆꯦꯅ ꯑꯗꯨꯝ ꯉꯥꯡꯉꯝꯗꯣꯏꯅꯦꯕ ꯉꯥꯡꯉꯝꯕꯗꯨꯗ ꯑꯗꯨꯗꯒꯤꯗꯤ ꯏꯆꯦꯒꯤ ꯃꯤꯅꯣꯛꯇꯨꯗ ꯌꯥꯕꯨꯡ ꯀꯥꯏꯀꯨꯁꯦ ꯉꯥꯎꯈꯤꯗꯣꯏꯅꯦꯕꯀꯣ ꯑꯗꯩ ꯉꯥꯎꯗꯅ ꯇꯞ ꯇꯞꯅ ꯇꯦꯟꯁꯤꯜꯂꯒ ꯑꯇꯣꯞꯄ ꯁꯤꯅꯦꯃꯦꯇꯤꯛ ꯁꯣꯠꯀ ꯂꯧꯔꯦ ꯍꯥꯏꯔꯒ ꯑꯗꯨꯗꯒꯤꯗꯤ ꯏꯆꯦꯁꯦ ꯀꯣꯟꯅ ꯂꯤꯟꯅ ꯆꯤꯛꯅ ꯁꯤꯗꯣꯏꯅꯦꯕ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦꯍꯦ ꯂꯤꯟꯅ ꯆꯤꯛꯃ ꯁꯤꯕꯗꯨꯗꯤ ꯑꯩ ꯇꯜꯂꯦꯍꯦ ꯇꯥꯏꯇꯦꯜꯁꯦ ꯑꯗꯨꯅꯅꯦꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯔꯁꯨ ꯌꯥꯔꯦꯅ ꯃꯩꯇꯩꯂꯣꯟ ꯐꯤꯂꯝꯁꯦ ꯑꯩ ꯇꯜꯂꯤ ꯑꯂꯣꯏꯕꯗꯅꯦ ꯊꯨꯡꯅꯗꯕꯁꯦ ꯑꯩ ꯌꯥꯝ ꯆꯥꯛꯏ ꯅꯪꯒꯤꯁꯦ ꯌꯥꯕꯨꯡ ꯀꯥꯏꯀꯨꯒ ꯇꯨꯡꯅꯕ ꯄꯥꯝꯃꯤꯅꯦꯕ ꯄꯥꯝꯃꯤ ꯁꯤꯗꯩꯁꯨ ꯑꯩꯅꯦ ꯅꯕꯥꯏꯒꯤ ꯈꯟꯅꯅ ꯆꯠꯇꯣꯔꯤ ꯐꯤꯂꯝꯗ ꯀꯨꯝꯕ ꯇꯥꯔꯒꯗꯤ ꯑꯁꯣꯝꯗ ꯆꯠꯂꯒ ꯂꯣꯟꯗ ꯊꯨꯡꯅꯍꯧꯗ꯭ꯔꯕ ꯑꯗꯨꯗꯤ ꯑꯩ ꯀꯩ ꯇꯥꯔꯦ ꯐꯂꯥꯗ ꯇꯥꯔꯕꯣ ꯐꯤꯂꯝꯗꯣ ꯑꯩ ꯇꯜꯂꯦ ꯃꯃꯤꯡꯗꯨꯁꯨ ꯈꯔꯁꯨ ꯇꯥꯗꯦ ꯐꯔꯦ ꯑꯇꯣꯞꯄ ꯃꯌꯥꯝ ꯂꯩꯕ ꯇꯥꯔꯒꯁꯨ ꯏꯆꯦꯗ ꯑꯗꯨꯝ ꯑꯣꯐꯔ ꯄꯤꯔꯛꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯐꯔꯦ ꯅꯕꯥꯏ
Punta ba doon sila kalani? Tahan ka pa no te kamo kaya kamali. Oo. Ujit na ko janarado tukido. Adudo hangundi. Khara kano khambal chawira hairaba. Hoye. Mana tabak subat chatpadani. Mina mangoda haye. Nay na tu sidi mobile da nay nupi sidi mobile heroine mali ka naga. Jumda lago mana isau lang basidi. Ai si hinjang da thumani da thap khango de ni naw nambu adunane si ai ngasi naw ni na dum wai nang ana thokpe wari ni ba. Mama da tauja pon te ni roi da. Khamal di ne ba phubi ne ba ko. Nga ka ne ba. Phude mani sai na ngang bi ma lai. Sai na. Si nang ne hay na ba thong na ba ta su asigi wari sai na hay na tam to lak pu no ko. Hai rồi. Inaw ni na no ta men ay amalai. Sai bi ma. Sai na su ngang lai. Ado ichegi ichanupi ama khaksu lei dai ne yam phajabi ma so. Ichanupi dai ki ama khatang natte he mari mangan ya nang. Ama kha video da kenom hai maming do kenom hai gita hai rita hai ma khaleb do. Ado di inaw no pi ni ichanupi natte. Inaw pi do suma su yam phajai na. Ma di da da bhai loi di ba di. Maya da I ke tu do. Keno do. Maya do khata ma di kwa. Noi kasari YouTuber ama khak lei dai ne kisani rom hai ra ke no. Madu khangine. Mana su roasting do yura kenom do ni ne. Mana su roasting tau gi bani adage mana ai naw nu pisna nong ma khatsu ichan na mai da thi do tha to ga ne tau ne is ai ne Ni, aduh so angau biar mani naon tu so. Ice. Wah. Ai kisan ni. Ai kisan ni. Nang saya dia tadi nang tahu ibu. Nungai bo. Nungai. Nang saya nak ada tiga kisan ni na. Ngatang khai gitu, video ka ba. Era, ai di kari khallo film gi offer ga hamda ngatang harau thore da kalle da. Kasu kade nam thol ora kaino. Ai di ngatang bahak. Ado ngasai hari wai ndo achum bang actor khoi ibai je khara kanu kan bro khoi gi khambal jaw bro. Ai di hai ni han no se leite naw se kai kana ko no khaman da ga na thwa bo. Ma se sum thabak sumang ni na hana din na ba si patami. Ada sum hujik ti awa thabak to suramina luning de na masado. Ha. Duna sambun je ma ge takhala mina masana no pado wakin je lak ma na ai se no pisi ga tanan tra ba gai. Ene ke thora pa de malu ma pizami am duna sumangun da. Ai rak ma ne am si sum hanu re he na ni pi na inga na malu sala na ga. Du bang na ba. Adok ka taw ngari si phaya se thwa. Kano smai to bune ba cha. Chega contact so leina ge na poto sum video da di social media da di dum ama video dum share masu dum contact to leina ge na ado ai especially ai ka to ge Tripura da lang ninge Laune ai hoji video copy ba ko Jumban tiga always welcome ni kasu kai de di laira baina khun balo na khoi su laire kai guma si video si da 5k like lak pa tara ga dei je Anita una ba chat kene ba do ga phajana phamma ga je Anita ga video na minar kene acha 5k like lak ni ga nangi video da nangi content pari da hoi ado so yenge handi handang mara views to khara lik pane ba views kai guma he 5k like to kai guma oi ba ta ga dei Tripura da kisan irom la ya Anita gi yum da okay ai ke ke ma thoudar ga nusi bana thauba bike na ga always nangi welcome adugai nangi video kita bunta all the best thank you 5k like to soy dana lakani okay ado se video thagat pa ke semate na ko sunate adu bo kai no now ge wari ni ke tawra ge just fun gi tamukta tawbani natro okay phare pa che do adu to ge ko natre video asang na ni thamage ko hoi ichi am ta ka thalo Macam di pada kali mo. Hero ni ko mari yabung kai ku pa me ama. Ado thamoi di chum chamba dum male ma chapeng ngang ta sa dum matham odi sieng mo do keno ne. Do mayam kai ma si gi video si da 5k like lak pa tara gi ta sieng na 80 pu da chalani Anita mayung na chalani ba. Do loga Anita gi awa nungai da wari video ga mam semak na ko nei thar ne ba. Mayam si ngasi video si nungai on kali nungai ta de like ado channel bu subscribe to biramo comment tham biramo share to biramo ado 5k like la an view kin hai kan da Tripura da ai chalani bu tara ga di
ꯐꯔꯦ ꯉꯁꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯇꯔꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯣꯀꯦ ꯑꯇꯥ ꯃꯣꯏꯗ ꯕꯥꯏ ꯇꯥꯇꯥ ꯂꯥꯁꯀꯤ ꯑꯣꯏꯅ